Manipur ki Irang ase Loisinnaba Congress Party amasung India Bloc na Parliamenta Areiba Thouna Puthoktuna takshingani haina opposition ki Leader Rahul Gandhi na phongdorakli wafam ase haukiba tang nipanda nongmagi khongcheta Manipur da laklamba Rahul Gandhi na Juribam Churachandpur amasung Fubalada hangba relief camp singda changjapam lawriba inmate singa unakraba matung social media ki platform ama oiriba X da thagalakpa post amada mahakna phongdorakibane Opposition Leader Rahul Gandhi na handakta Manipur da laklamba khongchet aduge video amaga konana X da thagalakpa post aduna hai Irang tokliba Manipur da Prime Minister na amuktang oidabasu chatuna awa ana tarapam yamga hatheng nana unaduna makoi gi apen pendege wafam tabi bamathau tai loinana athubada mausagi tangdu leita ba fibamda hanjelaknaba Manipur gi miyamda appeal tawgadabane Opposition ki oinade Manipur ki Irang ase athubada Loisinnaba government akanba pressure pigane madugidamag Congress Party amasung India Bloc na Parliament Areiba Thouna Puthoktuna takshingani mamang chahi ge May tang ahumdagi haukiba Irang asiga mari lainana mahak Manipur da ahumlak chatlure laibak thibadi hauzik fawada Manipur gi fibam phagalakpagi mami uba phangde Madugi mahud state ase ani thokna khaidokle Irang asna maram oidaga yum kaya tumna mai chakre maralaizadraba miyoi apigani maralaizadraba miyoi kaya awafamda tahale miyoi lising kaya amana hauzik relief camp singda awaba amade khudong chadaba phibam mayok naraga leiri haina Rahul Gandhi ki post aduna makhatari